Assam ki Silchar da leiba Pranabananda Kouba meeoi amana Manipur Files Kouba Lairik ama fongduna Meetei-Kuki anigi Marakta Henna Irang Thoknaba amadi Meeteis maiyokta aranba wafam kya eriba si Assam amadi Manipur leingak na athubada mityeng changduna Lairik asi ven toubiyu haina Meeteis Chamber of Commerce Assam ki General Secretary Okram Lakhi Kanta na mari leinaba shingda taksilakli Meeteis Chamber of Commerce Assam ki office ta pangthokiba pawgi mifam amada wafam asi phongdokladuna Lakhi Kanta na hai Henna Irang thokhalakpa yaba mong da fongkiba Manipur Files haina mingthonba Lairik asi athubada mari leinaba singna ban tawdrabadi legal gi oiba action lawnaba khongthang paikhalagani Housing Manipur da thokliba Meetei amasung Kuki gi lan marak asida Pranabananda ki Lairik asi nakal namada mityeng thamlaga aranba wafam kya hapchinduna fonglakpani maidagi haijinbagi thawong amada fonglakliba Lairik asi aibana athubada semdokadabani haina mahangna makhatana fongdokhi टॉप में तो टोटली वन साइडेड नरेशन का जैसा है ना इसमें तो मेटेई को अरांबा टेंगोल एंड मेटेई निपुण जो सीएसओ है जो सिविल सोशल ऑर्गेनाइजेशन है उन लोगों को तो एक्सट्रीमिस्ट ऑर्गेनाइजेशन लिख दिया ना बना दिया ना तो ये तो टोटली हम लोग को हेटेड करने का काम कर रहा है हम लोग का जो मेटेई ऑर्गेनाइजेशन है इसको टोटली नहीं मानते हैं ये किताब को नहीं मानते हैं हम लोग का बदनामी हो रहा है ना ऑल ओवर इंडिया ऑल ओवर वर्ल्ड हर जगह में Paugi mifam adu da saruk yakiba eriba Manipur ki secretary L Ranjan Meetei na hai Lairik asida aranba amadi mari leinada ba wafam ke hapchinduna kangluf anigi marakta henna yengthina ba lakna bagi fibam ama ohele asigumba thawong asi yamna laibak thibani amadi akan mamongda condemn tawi yumda phamlaga asengba masak khangdana Lairik iba haibasi afaba oiroi madugi mahut irang thokliba mafamda chatuna asengba du khanglaba matung Lairik ibiu Lairik asigi aiba Pranabananda na miyam khangna sengdoktrabadi eriba amna miyam ga loinana democratic oiba khongjang changsilagani haina mahangna makhata ki A person in such sensitive issue, sensitive time, a person cannot write such a big issue because by sitting at his home, he should go to the ground if he have to write this such type of book. So we Leingak strongly condemn such type of misleading information which spreads hatred to one another, and so we would like the writer to make a correction about this. If not, we may take necessary democratic actions.